Ticket pina choba senfam hairakpada piba ngamdabadagi ticket piraktabane makha tana BJP da yauraroi N Biren tam ahumlag MLA kabagi mathakta tongan ba department ke chairman fauba oiduna miyamgi thabak tawrakraba matung Narendra Modi na lutsingba BJP lengak asibu thajaduna 2014 ge September 13 dage join tawduna party asibu mapanggal kangkhat hanana bahonarakhibane lakadoriba 12 suba mikhal asige ticket pinaba yamlaba senfam state ki thau puba singe maikai dagi demand tawrakpada piba ngamdabadagi aingonda ticket piraktabani haina hanagi sekmai assembly constituency ge MLA ningthaujam birena paumi singda phongdokhre ngarang congress babanda pangthokiba paugi mifam amada sekmai BJP mandal gi thau puba sing yauna pangthokiba mifam aduda N birena hai haukiba 2017 gi mikhal dasu party asige ticket tanakivani adubu lamdam asida nauna mapanggal kangkhat na bahonabadagi atopa miyoida ticket pikibaga loina party gi oiba political appointment ama pigani party dagi toktanaba Prahalad Singh Patel yauna lusingba kaya na mangonda thajaba thamlakpadagi makha tana party asibu mapanggal kangkhatanaba miyoi lising mga romga loina na yauduna lakpane kumja lising amaga chamapan marfudrada MLA karakhibaga loina na Congress party da changlatuna ing lising amaga chamapan marfudra mga amade 2002 dasu miyam na mahakpu mihut oina thagalatuna tam ahumlag MLA oirakhe mahakna makha taraduna miyamgi afaba thabak tawminasi haiduna BJP lengakta yaubage mathakta seniority da yenglaga thabak kuina tawrakpa miyoisingda party ki ticket piduna BJP gi lengak langnaba honazakhiba kaya adu aremada tahalle party ase sumnam sasan gi lengak amani haina maral siraduna senja thumja da yumpham oiraga party semgatpana miyamgi afaba thabak tawba ngamloi party asigi ticket pinaba yamlaba senfam kaya pinaba hairakpada mahakna piba ngamkhidei masina maram oiraga mangonda party gi oiba ticket piraktabane BJP gi central leader amade ticket ki active member singna chathakiba survey report IB report amade sangha gi oiba report kayada mahaksu ticket ki panel list yaubaga loinana mangonda ticket pigani haina hairakhrabasu chief minister oiriba N Birenna mangonda ticket pidanaba lalong kaya chathakiba lai haina phongdokhe mahakna makha taraduna mahakna MLA oiringai amade MLA oidriba matamda tongan ba department amadi ministry gi makhada tham kaya paiduna miyam gi yaifana bathabak tawkhe jan shiksha sangathan Imphal West kauba Ministry of Skill Development gi makhada leiba lup asigi chairman oina sahi taraga manga dage nifuga manga faubada leiba miyoi lising taret lomna skill development ga mari leinaba khutsa haibagi thabak kaya piduna senthok hengan hankhre World Human Rights Commission gi chairman oiduna miyoi bagi hak kaya kananaba chawba thokdang yakhe Haujiksu Commission asige State Unit ki chairman oire tongan ba development gi oiba thabak thoram kaya paikhatpagi mathakta haukiba 2018 da pangthokiba Lok Sabha gi MP Mikhalda haujik MP odiba Dr. RK Ranjan gi Mikhalda selamadi pangal gi oiba mateng kaya pangduna mahakpu Mikhaladu da mai pakna bahona khibane BJP gi damak tawsakiba thabak thoram kaya adu gi ona tainabada seniority gi lisu yengdana ticket ki damak sel mantikna bahaibasi afaba laingak amagi khudam natte Paleba laingak asina senja thumja amadi mayai ka badrakna chingbage lalol itikta chathariba kaya ase masa mathanta toksarakadra haina khallubane adubu hena phattaba thabak sing hengalakpage mathakta party gi mapangal sagatpada niyom lana ticket pibana maram oiraga ngarang dagi mahakki primary membership tagi tokpaga loinana mahakki active worker listing mangaga loinana party asi dagi toknaba Cherol BJP gi state president da pisin khre loinana ngasi dagi Manipur Pradesh Congress Committee da yauduna party asigi thabakta mai onsin ba hauragane loinan lakadoriba mikhal asida sekmai assembly constituency da INC gi intending candidate ama oina thoklagani hainasu paumi singa unabadu da ningthaujam birena phongdokhe atopa se phonga madana lupa lak yangkhai piu haibada pihogdavadagi ticket piraktaba male N Biren sekmai assembly constituency da BJP gi intending candidate oikhrabasu ticket laukthokpada yauruktribasi ticket gi damak lupa lak yangkhai piu haibada laitaduna piba ngamkhidaba duna ticket piraktabra haina singnaba phaure haire khangabo kendrada Dr. Khundrakpam menjor mangang kauba mi leite akoisna ngarang BJP gi mirep oigadaba singge ming laukthorokpada khangabo kendra gi oina Dr. Khundrakpam menjor mangang haina yaurakpada kendra sigi miyam ngakpana kham thengnare kendra sida Dr. Khundrakpam menjor mangang kauba intending candidate leite haina Kendra sida BJP gi mirep oinaba thaurang tawramba Dr. Khundrakpam akoisnana ngarang mahaki yumda pangthokpa paugi mifam amada phongdokhre mahakna makha tana hai haukiba chahi mangarom ge mamangdagi hauna khangabo kendrada
ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯃꯤꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯀꯧꯕ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯃꯠꯇ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯀꯧꯕ ꯑꯃꯗ ꯄꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯈꯜ ꯑꯁꯤꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯗꯁꯨ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯤꯌꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯅ ꯇꯤꯀꯦꯠ ꯄꯤꯔꯛꯂꯤꯕ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯂꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯀꯣꯏꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯆꯦꯐꯣꯡ ꯑꯃꯗꯅ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ ꯃꯦꯟꯖꯣꯔ ꯃꯉꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯄꯤꯔꯛꯄꯗ ꯃꯤꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯦ ꯀꯅꯥꯅꯣ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ ꯑꯀꯣꯏꯁꯅꯥ ngarang BJP gi mirep oigadaba singi mingi list laukthorokpada 35 khangabok ACG oina doctor khundrakpam menjor mangang haina yaurokpada kendra sigi miyam ngakpaga loinana khangprek khangnakhrei AC asida doctor khundrakpam menjor mangang ko bamiyoi leite haina AC asida BJP gi mirep oina ba thorang tawramba doctor khundrakpam akoisnana phongdokhrei khangabok kendra gi intending candidate TH yadumane JDU dagi election thengnaragane BJP की टिकेट खुपी असिदी एब्सोल्यूट मेजॉरिटी दी लाइदना मी तरा फाउबा काबगी फिबम लैत्रे यादुमने खांगाबो केंद्र द BJP की इंटेंडिंग कैंडिडेट ओरिबा हौखिबा इलेक्शन सु BJP की कैंडिडेट ओइखिबा थोक्सम यादुमने ngarang dagi BJP की प्राइमरी मेंबरशिप दगी तोखिबगा लोइनना JDU द याउदुना तरानिथोइ सुबा मणिपुर स्टेट असेंबली इलेक्शन असिदा खांगाबो केंद्र द इलेक्शन थेंगनरगनी हाइना यादुमनी न फोंदोखरे ngarang खांगाबो खुलाकपम लैकाय द लैबा थोक्सम यादुमनी के युम द BJP की खांगाबोक मंडल की प्रेसिडेंट लाइस्रम तोंबा खुमन वाइस प्रेसिडेंट माइनॉरिटी मोर्चा की प्रेसिडेंट अमसुंग खांगाबोक की बुथ 47 की प्रेसिडेंट सिंह अमसुंग मेंबर सिंह याउना मिफम पांगथोक्तुना BJP दगी तोंगनबा फिरेब असि लौखिबने बुथ की प्रेसिडेंट सिंहना BJP दगी तोक्लगे हाइदुना चे पिसिलक्लबनिना मेंबर अमता लैतना इथंता लैबा याबा नत्ते मरम अदुना BJP खांगाबोक मंडल ngasi थुपसिले हाइना मंडल असि की प्रेसिडेंट लाइस्रम तोंबा खुमन फोंगदोरकले इंटेंडिंग कैंडिडेट थोक्सोम यादुमनी हाइखे इंग लिसिंग अमगा चमापन मरफुद्रागा मरी दगे BJP द याउदुना स्टेट की थाक्ता सेक्रेटरी वाइस प्रेसिडेंट सिंगबा थौपुदुना पार्टी की दमक थबक थौरम कया तौदुना लाखे ngarang BJP टिकेट लाउथोकपदा पिरक्तबगी नुंगाइतबदी लैते यामना नियम चुंबा पार्टी अमनी हाइना खलंबने अदुबु BJP असिदे मियाम की खनबा लाइरबा सिंगी पार्टी ओरमद्रे बुथ 94 लैबा केंद्र से मी अमा फाउबा लैतबा मिसक अमदा टिकेट पिरक्पा सिना ताकपदे BJP ने एब्सोल्यूट मेजॉरिटी दी लाइरदना मी तरा फाउबा काबगी फिबम लैत्रे मियामना वोट लेप्तबा यारोय हाइरे मरम अदुना JDU दा याउरगा वोट थेंगनरगने इंटेंडिंग कैंडिडेट का फोटो नमिनबा ओजा नुपी सस्पेंड तौख्रे इम्फाल वेस्ट की डिस्ट्रिक्ट इलेक्शन ऑफिसर DC TH किरण कुमार नंगरांग थोकिबा ऑर्डर अमदा 12 कैसामथोंग असेंबली कंस्टिट्युएंसी की इंटेंडिंग कैंडिडेट अमगा फोटो नमिनै हाइबगे मरालदा लांगोल निंगथौ प्राइमरी स्कूल द अपर प्राइमरी टीचर ओइरिबे एल रिता कौबी ओजानुपी अमा थबक्तगे सस्पेंड तौख्रे ऑर्डर अदुगी मतुंगिना ओजानुपी असे कैसामथोंग AC की पोलिंग स्टेशन 12/31 गे बुथ लेवल ऑफिसर ओइबनी हाइरे महागना इंटेंडिंग कैंडिडेट अदुगा नमिनबा फोटो अदु सोशल मीडिया दा था असिगी 19 के नुमिदांग पुंग 3 के मिनिट यांखैरोम तारकपदा पोस्ट तौरखिबनी हाइरे फोटो अदु मरी लेनबा आरोना वेरीफाई तौरदुना कंफर्म तौरबा मतुंगदा थवोंग अदु इलेक्शन की मॉडल कोड ऑफ कंडक्ट थुगाइबनी हाइरदुना महाकपु सर्विस तगी सस्पेंड तौबनी हाइरे पारोइबदा ताबिरिबा पुंगनमकपु थागतचरी।